Loyalam E-PAO Tabiriba Kutimapu Hitron Susmitana Namitangi Pau Pizari Ahamida Matu headline. Myanmarigi mitop sing changlapa thingba lut tokiba khulai fagalaba tada santi lakani haina former army chief na phongdorakli. Poppy Thariba Singgi Mathakta Leptana action Loukhatkhigani Darkar Lerabadi Central Forcing Thajingani haina chief minister na phongdokrai. Manipuri issue CM gi daitana national security gi issue ni transnational criminal organization singna chathabani haina Vina Lakshmi nepram na phongdokrai. Pausandok na pitari. Myanmar dagi mitop sing changlapa thingba lut tawkhiba khutlai fagalaba data santi lakani haina former army chief na phongdokrai. Manipur da hauzik tholeba hingsagi thodok asi yamna tamthiba khudong thiningai oiba phibam amani tribal furup masel hanari maru oina kuki amasung maitei ani gi marakta chauna ungkhatna bathokle Myanmar dagi mitop changlakpa thingba amasung police army dagi lakhiba khutlai sing fagalaba khaktada santi lakani haina Kargil war matamda chief of army staff oina leram khiba former army chief general vet Prakash Malik na phongdokre Former Army Chief Asina Makhatana Haikibada, Manipur da Toliba Irang Asi Ningtina Control Toba Ngamdabana, Hingsagi Todoxing Hengat Padanatana, Mio Kaya Sikre, Yum Kaya Amangata Tokre. Masina Maram Orega, Mayum Makai Latraba, Mio Kaya Salter Home the Lady. Hauzik Ahanba Oina Togadaba Kwaitigi Maru Oiba Tabakti, Law and Order Ningtina Maintain Toba, Myanmarigi Ain Kaina Changakiba Mitop Sing Ting Nabahotnaba Amasung, Irang Asi Lakshina Bahotnabani. State Asida Hauzik Kwaitigi Matautaribasi, Unified Command Ki Makhada Leriba, Parliamentary Force, Police, Assam Rifles, Amasung, Army Effective, Oina Tabak Taurabada Kaktada, Irang Asi Lakshanangangani. Kwaitigi Ahanba Togadaba Tabakti, Myanmarigi Ain Kaina Changlapa Mitop Sing. Thingba amadi unkhanariba masel gi marakta hatna sunabagi thabak chatharibasi thingna bahotnabani police arm dagi huran kiba khutlai sing ningthina recover toba ngamlabadi irang ase loishinba ngamgani political talk ta thazaba thamba chungani adubu hauzik loiriba phibam asidi thajanaba watpana political discussion effective oiroi state asida deploy toriba security singi marakta coordination watpagi mami tai effective oiba commander singna troop sing lead tawdrabadi afaba result fangloi mafam kharada troop hena deploy toba darkar oi adubu troop masing hengat hanba khaktana leiribe irang asi control toba ngamloi irang asi lakshinaba tongan mafam dagi lakpa ahenba troop kaya deploy tori adubu ground situation khangdabana matam changani haiki Poppy Thariba Singgi Mathakta Leptana action Loukhatkhigani Darkar Lerabadi Central Forcing Thajingani haina chief minister na phongdokrai Kangpokpi district ki additional SP na lead tawba Makhan village authority ki volunteer sing yauna team amana Makhan area da kuki sing na paksana Thariba Poppy sing yanthatnaba changlubada kuki khulai paiba singa chauna mukna kiba thodok adugi matung tarakpada chief minister gi maikedi state asida Poppy Thariba Singgi Mathakta akanba action logani ahenba forcing thajinduna namduna Poppy pambi sing yanthatkani haina akanba warning tawkhre Police amasung Makhan village authority ki volunteer singna Makhan area da Thariba Poppy yanthatnaba hotnabada kuki khutlai paiba singna akan aring singna rakhiba thodok adu numit marini gi manungda chap chaba action logadabani haina sarkar da akanba wafam thamlakhiba aduga mari lenana chief minister na mahaki account da thagalakhiba warol amada hairibana Makhan village authority na makhoigi khulda paksana Poppy Thariba sing manghanaba hotnakhiba adugi damakta thagarba phongdokle Poppy pambi Thariba sing amasung Makhoiga loinariba Singgi Mathakta Central Security Force amasung State Police na action launaba tharang tawduna lei hari State asidagi drug asi maru fangna muthatnaba hotnabada iho asida mipum khudimak saruk yanabasu appeal tawrakli Manipur gi issue CM gi daitana te national security gi issue ni transnational criminal organization singna chathabani haina Vina Lakshmi nepram na phongdokrai Manipur da hauzik tholiba tha tara nipan surak laba wathok asi CM gi daitana te masidi transnational criminal organization singna chathaba national security gi issue ni haina Manipur women gun survivor network ki masak naiba luchingbi ama oiriba Vina Lakshmi nepram na national media da pikiba interview ama da phongdokrai Mahana Makhatana Haikibeda State Asida Hauzik Leriba Irang Mapungfana Lakshina Bohotnabad Haibasi Varat Sarkar gi daitani Central Amasung State Government ani asi punna thabak tawminaba changi Tholiba Irang asi ningthina sem saraba plan amaga loinana chatharakpani Masida Transnational Criminal Organization singge achoba khut yauri
ड्रग अमसोंग आर्म ट्रैफिकर सिंगी अचौबा खुजल थौरांग सिंग यावरी मखोई सिंग असिना चथबा थबक थवोंग सिंगदा सेंट्रल गवर्नमेंट की माइकेदगी अकनब थबक लौखत्रिबा असि कॉन्फ्लिक्ट असि डिसीजन मेकर खरदी मसिना यारी हाइबनी मणिपुरदगी हेना साथिबा मियोय लिसिंग कया सिखिबा गुजरात रायोटी नुमित हुमनिदा कंट्रोल तौखि अदुगा मणिपुरदा कंट्रोल तौबा ngamdri Manipur थोलिबे इरांग असिदा इजराइल अमसुंग यूएस यावना फॉरेन कंट्री तरा हुमदोइदगी थाजिलकपा sophisticated 58 सिजनबा फंगली हारिबा खुलाइसिंग असि साउथ ईस्ट एशिया गे आम बाजारदगी लाकपनी थोलिबे इरांग असि धर्मगी नत्रगा कांगलुकी इरांग नते नौमै अमसुंग ड्रग ललोनबा अमदि क्रिमिनल पॉलिटिशियन सिंगना चथबलालनी अदुबु मसिगी चैथेंग फंगलिबसी मणिपुर खक्ता नते लेबाक पुंबनी नेशनल सिक्योरिटी की इशूनी हाइना फोंदोखी Jiribamdagi kuki militant singna faraga hatkiba taruki manungda ahumdi nongmai panbagi dakfam lei haina report amana phongdorakli Tha asagi taramathoida kuki militant singna Jiribam district ki Borobekra subdivision gi Zakurado dagi fadona pu khraba matung tamthina hatlaga turel da thadarakiba angang yauna puna miyoi taruki manungda ahumdi nongmai panbagi dakfam lei haina postmortem gi report na hari Report asina makhatana haribana kuki militant singna fakiba nupi ani amasung angang amadi nongmaina panbagi dakfam lei haina postmortem gi report na hari Report asina makhatana haribana kuki militant singna fakiba nupi ani amasung angang amadi nongmaina panbagi dakfam lei Masagi chahi ani mangkhai khakta ngairiba laisram chingkhai nganbana mahaki khazaida nongmai panbagi mafam leibaga loinana mahaki thabak amasung khuta thangna yanbagi mafam lei mahaki oi thamba pambom su kairamki pigleba angang adu hatringe gi mamangda mahaki mamai koki saruk amasung thabak manungda thangumna athauba amana thinba amasung lenbana chingbagi dakfam kaya lei yet thangba mamitchu yauramdrei Laisram Haitombi Sahi Kun Mangana Nangalgi Saruk Tagi Kapa Nongmai Maru Ahum Tabak Lomda Paudok Laga Jatkre Mari Suba Nongmai Maru Amana Ningjol da Pali Nongmai Kapa Aduda Mahaki Heart Lungs Amasung Ribs ki Saruk Sing Pumchai Chaire Yumlembam Rani Chahi Humpuni Pana Masada Nongmai Maru Manga Pali Nongmai Maru Amana Kokta Nongmai Maru Anina Tabakta Nongmai Maru Anina Puklomda Nongmai amasung nongmai maru amana pambomda pali makoising adu yam thina ot neiraba matungda hatbagi khudam lei adumakpu makoina puna famina khraba matung hat khraba tha nipan khakta ngairiba haitombi debi gi machanupa laisram lamnganba mahaki mache telem khoibi debi chahi kuntrama thoi amasung machi gi macha telem thazamanbi debi chahi nipan gi postmortem report ti hojik phawa fangdri Panbayabadi Mihad Asi Manipur Sarkar ge Makhedigi NIA da Sinaduna Tizin ba Hokrabani. Kuki militant sing na Makhoi Taru Faraba Matung Tamtina Hatkibagi Taudok Adu Luk Kayana Akan Mamong da Kandem Taukibani. Lonana Mihad Adugi Justice Fanghangadabani Haina demand Tauduna Lakibani. Manipur ge crisis Asi Loishinaba NPF na Sarkar da Mapung Fana Sawatnaba UNC na Taksingkre. State asida housing oriba phibam asiga mari leinana haukiba tang kunmathoida Kohima da leiba NPF ki central office da UNC gi mihut kangbu amaga unakre unaba atuda UNC gi maikete gi housing leiriba phibam asida NPF na sarkar asida mapung fana sagatnaba UNC na taksingkre hari pau asina makhatana haribadi NPF ki secretary general na lead tawraga unakiba aduda UNC gi maikete gi housing leiriba government asidagi withdraw tawgi mahutta makhatana saugatpana leiriba wathok sing asi mapung fana lushin bangamgani haina taksingki UNC gi delegation aduna maitei amasung kuki anigi marakta housing unkhatnariba asina naga community na thengnariba khudong chadaba khaya asigi matangda yek singna thamki NPF na unkhatnariba community anigi marakta waroshin ama puraknaba mediator oina thabak toriba adugi damakta su thagatba phongdoki nauna sengkiba district taret hanigi phibamda hanjinnabagi firep adu hena chechil hanbaga loinana masi mai paknaba honabada government asigi partner ama oina NPF na sawanaba su taksingki leiriba crisis matam asida NPF na maru oiba thodang lobagi tangai fadaba wafam sing adu su thamki Parliament ki ningtham mifamda Manipur gi isu puthokani haina MP Dr. Bimol Akoijamna phongdorakli
Manipurda hojik thokliba wathok asigi matangda hayengdagi haugadawriba parliament ki ningtham mifamda speaker na masigi khudong chaba hekpibaga pukhatkani haina Lok Sabha gi MP Dr. Bimol Akoijamna ngasi Kaisampata leiba mahaki mayumda pangthokiba paugi mifamda phongdokhrei. Mahana Makatana haikibada parliament session asiga mari lenana bulletin hek thoklakpaga mahaki maikedagi Manipur gi issue asi pukhatnaba mari lenaba ministry da thajingkhrei. India gi president ki warol khananaba matamdasu Congress ki senior leader singna Manipur gi issue asi mayek singna thamnaba matam pibinaba taksingani. Manipur gi issue asi political challenge amayauri Manipur thugairaga union territory pigadabani haiba demand asida ngasi phawa political leader singi maikedagi furupta yumpham oiraga chaide politics ka sagonana oina chairi haiki. Congress Luchingba P. Chidabaramna Manipur asi Naga Kuki amasung Maitai haina separate autonomy pidragadi punna leminaba yaroi haba wafam phongdokiba adugi matangda MP na Makatana haikibeda mahaki wafam adu Congress Party gi oiba wafam nate lainai gi oiba wafamni. India lengakleba elite singi wakhalonda matam sangnadagi chuduna leiraklaba atonba phurup singbu achoba phurup singna namthabire haiba narrative adugi mamini. Congress ki oinadi karigumba warep ama lawada miyamga tanagani haibagi warep lawba laikhrei. Congress ki wafam natabada mahaki oiba wafam dasu Manipur gi crisis asi Manipur thugainaba hotnarakpadagi violence sisinaba political project amani haina lawi. Manipur da hojik thokliba irang asida legislature singi marakta mathauna leiba central leader sing wangangnaba ngamba taramanga kun yawram labadi center da sanaba ngambagi wafam laite. Political leaders sing khakta natana miyamna su magi apamba political party singda yauzasanu makhoi sing adu lebaki yeknaba nate tawbatabu emotion da sanaduna miyamgi mitta utchabigi thabak tawbiganu kanglo phurup naiba akhuba wakhalonda yumpham oiraga tawrakpa demand amata yaba ngamloi lengak nasu tokpham thokte irang asida nupi angang yauna hostage oina thamlaga hatpa haibasi justified tawba yaroi kanagumba kharana political arena da asigumba mihat mipungi khudong chaba laurabra haibasi puthokpa chungani haiki. Postmortem report PWG Cookie Singh Mai Hona Saurei. CRPF na jiri bamda hatkiba Cookie militant taragi postmortem report PWda Cookie Singh Mai Hona Saurei. Manipur pumbada upspa thamjinbada micham miyamda aki akhang pohalliba sing asi security force na yengsinbada khudong chagani haina Cookie Zo Council na thadorakpa cherol da phongdorakli. Cherol asina security force na micham miyam ngak senbada ehenba pangal piba mathautai. Masida masa ngak thok chanaba honabada jiri bamda Cookie miyoi tara hallekidabani. Makhoi militant nate handakta jiri bamda lekidaba nupi angang taruki asiba hakchang postmortem tawbaga loinana imung manungda sinakre. Cookie Zogi miyoi tara sikiba adugi postmortem hojik phawa khanghandana thamba haibasi michang mikhai naiba thabak chathare haiba takpani. Lekidraba Cookie Zo miyoi tara asigi misigi matangda preliminary report hojik phawa miyamda pithoktaba asi Cookie Zo phurupna hakchina lawi karigumba asiba hakchang taragi postmortem report akaknaba matamgi manungda phanghandaba tarabadi achumba wayal pinaba demand tawduna Cookie Zo Council na akanba makhalgi khongjang changchilagani hairi. Air India Express ki Imphal Agartala Guwahati ki flight masing hengat halagani. Air India Express ki maikedagi ningtham thaga mari lenana airlines asigi flight operation sector kayada hengat hallagani haina langthokhrei. Masigi manungda Guwahati dagi paiba flight masing mamang chahida chayol amada hompu humdo eramba adu handaki chahigi oina chamaga tarukta hengat lagani. Guwahati dagi Agartala, Bengaluru, Chennai, Delhi, Hyderabad, Imphal, Jaipur amadi Kolkata ga direct flight leribani. Airlines asina domestic destination asidagi one-stop connectivity international flight mamang chahida tarukhak pairamba adu chahi asigi oina tara nipanda hengatlagani hairi. Imphal oina mamangi chahigi ningtham thada flight kun pairamba adu chayol amada handak chahigi oina kunthra mari da hengatlagani hairi. Agartala gi oina airlines asina chayol amada hana flight tara mari pairamba adu kunmathoi da hengathankhre. Agartala dagi Guwahati amasung Kolkata direct flight leribani. Masina loinana Agartala dagi domestic lamthungpham taramathoi dasu flight service leragani. Ningtham thagi matamda awang nokpok state singda flight service masing hengat haliba asi chathok sasin tawriba miyoi singda khudong chahanaba honabagi mahuta Guwahati ga lebaki atei mafam singa samnabagi airport ama oiriba adu hena hengat hanaba pandamda flight masing hengat hanbani hairi.
अरोइबदा मरुओइबा पाउ अमुका हना पिजरी म्यांमारदगी मिटॉपसिंग चंगलाकपा थिंगबा लुट तौखिबा खुटलाई फागलबतदा शांति लाकनी हाइना फॉर्मर आर्मी चीफ ना फोंदोरकली पॉपी थारिब सिंगी मथक्ता लेप्टना एक्शन लौखतखिगनी दरकार लेरबदी सेंट्रल फोर्सिंग थाजिंगनी हाइना चीफ मिनिस्टर ना फोंदोख्रै मणिपुर की इशू सीएम की दायित्व नते नेशनल सिक्योरिटी की इशूनी ट्रांसनेशनल क्रिमिनल ऑर्गेनाइजेशन सिंह चथबनी हाइना विना लक्ष्मी नेप्रम ना फोंदोरकली matang asida Loyalam E-PAO na numitangi pau pibil lojare tabiriba khudimakpu amuka hana khurumjari